ngasi ayu phone ki batongan tongan ba manipuri si phone sing digi maru obi I pauk sing khongo charaga manipur top channel gi mekeri gi mem na thamjagi ahan bada congress ki mla khara mangkhre hai betare sanglak pagi pau state party de leitri cs bijoy congress ki mla khara bjp da sanglak pagi pau di tare adubu official oina di sanglak pa leitri haina bjp manipur pradesh ki chief spokesperson cs bijoy na phongdokre ngasi nitya pat chuthekta leiba bjp manipur pradesh ki office ta permission unaba mada permission hangbo wang pakhum piraduna cs bijoy na haiki congress ki mla khara mangkhre hairibisi bjp da official oina yawbi wafam diletri congress ki mla sing sanglakpagi wafam asi party gi national thakta khannaram bayai ma ki oina di congress ki mla khara party asida sanglakani haba wafam asi media gi khuthang digi phangmani मांगना हाकि हंदक पार्लियामेंट की मॉनसून सेशन होरमदाई नोम वाटलिंगैदा वायर हाइबा वेबसाइट अमना पुथोरखिबा पाव अदु युमफम यावदबनि पाव सि मतांग सनरुदना पार्लियामेंट की मॉनसून मिफम होरमदाइदा फोंदोरपनते थावोइना मिफम असिग सानना पाव सि पुथोरपनि मखासा थरकपोइना तोपा पाव अमना कर्फ्यू थुगाइबसिंगना नुंगना थोमलकपदा कांस्टेबल अमा सोकले इम्फाल ईस्ट डिस्ट्रिक्ट की मनुंगसनबा खुराई हाइक्रू मखोंग कर्फ्यू थुगाइदुना लंबी थोलकपा मियोइसिंग तानसिननबा संगलुबा पुलिस टीम अमदा मफमदुगी मियोइ खरना नुंगना थोमलकपदगी पुलिस पर्सनल अमा असो अपनांखरे प्रेसना फंगबा पाउदो थाउदोसी ngasi nungtul pung 3 makhairum taaba matamda thokibane थाउदो अदुदा सोकलबा पुलिस पर्सनल अदुगी ममिंग nganba kawi hairi mak Imphal East District Police की ASP की ड्राइवर ने पाउसना हाई ngasi खुराई हाइक्रू थोंगी लंबी द मफमजगी मियोय कया कर्फ्यू थुगाइदुना लंबी थोकलगा लेरे हाइबा पाउ फंगमदगी इम्फाल ईस्ट डिस्ट्रिक्ट पुलिस टीम अमना संगसिनदुना मियोय सिंगदु युम द तानसिनना बखोनरिङैदा मियोय खरना खंगहौदुना पुलिस टीम अदु तमना नुंगना थोमलकपदगी पुलिस पर्सनल अदु नुंगना पांदुना असु अपन नंखिबने थाउदो अदुगी पाउ हेक फंगबदगी इम्फाल ईस्ट डिस्ट्रिक्ट पुलिस की टीम सिंग संगसिनदुना नुंगना थरकलिबा मियोय सिंगदु सरेंडर तौरकनबा हायरबसु नुमिदांग अथेंग फावबुदी तौरक्त्री हायरि थाउदो अदुगु मरी लैनना इम्फाल हेंगांग पुलिस स्टेशन केस अमा लखतुना नुंगना थोमलखिबा मियेदु फानबा थीरी हायरि हेनसु पाउसिनसु फोंदोरक्ले अतोप पाव मनमो पोचै पुबा ट्रक सत्रेट रोमना मणिपुर डीजल हांद्रे लुपा लाख यागी टैक्स मांगजरे मणिपुर की सिटमिलोनगी फिबम फगत हननबा पेट्रोलियम प्रोडक्ट सिंग लौबा स्टेट की टैक्स की सेंफम वांखचरगसु मपालमदगी पोसे अमसुम थाउना सिंगबा सलिबा ट्रक सिंग बुलेट ट्रक सिंग अमदी ऑयल टैंकर सत्रेट रोम मणिपुर थाउ हान खिदबदगी स्टेट असिदा कागदबा लुपा लाख यागी टैक्स मिरमदा ओइना काखरे इंडियन ऑयल कॉर्पोरेशन की मखार सब डीलर ओइना ऑयल पंप हांगलिबा मिय अमना पॉक्सी असिदा हाई गुवाहाटी अमसुम इम्फाल की मरक्त पोसे पुथोक पुसिन तौरिबा ट्रक बुलेट ट्रक अमसुम ऑयल टैंकर सिंग असि खोंगसत अमदा डीजल लीटर चहुम तादना हापि मसिंग यामलबा ट्रक सिंग असिना मणिपुर थाव हालगदी स्टेट लेंगा की ओइजबा वैल्यू एडेड टैक्स की अचौबा सेंफम अदु स्टेट असिदा ओइना लेहौगदबनी अदुबो गाड़ी मपु सिंगदगिदी इम्फाल द पीबा थावगी ममल अदु ड्राइवर सिंगना लौरगा ममल होंगबा मेघालयाना स्टेट की ओइना थाव हापले मरम अदुना थावदगी करकपा टैक्स मणिपुर कादरे मेघालयादा ओइना कारे पाउसना मखातना हाय मणिपुर ngasimak डीजल लीटर अमगी ममलुपा मौद्रगो हुमदोइगा पैसा मार्फुगनि थुदि योली अदुगा मेघालयागिना रिबोय हाइबा मफम सिदना डीजल लीटर अमदा लुपा मार्फुगा तरेटका पैसा हुमफुदि योली खेनरिबा सेनफम असि डीजल लीटर अमदा लुपा तरुका पैसा कुनगनि थोइनि हाइरिबा सेनफम असि लीटर सहुम हानबा तारगदि ड्राइवर अमना खोंगसत अमदा लुपा लिसिंग अमगा सनिपानगा हुमफुगा तरु ओइजे मखासा थरकपोइना तो पाव मना कांग्रेस युवा हाखरे गोविंदास प्रेसिडेंट की फॉर्म थादोखरे सोनिया गांधी की मियंग मखाद AICC की लुसिंगबा भक्त सरनदास अते अकाई मेंसिननबा ngasi थोंगलगनी तरानिथोई सुब मणिपुर लेजिस्लेटिव असेंबली की मिखल की मतम था तरे रोमदा ngairакпага लोइनना मणिपुर प्रदेश कांग्रेस कमिटी MPCC की लेजिस्लेचर पार्टी की मनुंगदा युवा हाखरे गोविंदास पार्टी की प्रेसिडेंट की फम थादोखरे फम थादोकपगी सिरोल ऑल इंडिया
Congress Committee AICC na fangre Manipur Pradesh Congress Committee gi machin chatpa misa amana pausi asida hai Govindas 1000 party asigi president gi pham thadokpagi sirol AICC da pisilakre haiba confirm tawre ma karigidamak party gi president gi pham dagi resign tawbano haibagi maram ama phawba khangma ngamdri haina spali marak thani state sigi wang mara thokpa paw khara mayam da hapsage UP gi hanagi CM Kalyan Singhai gi haksang gi phibam soksinkhre hospital Uttar Pradesh ki hanagi minister Kalyan Singhai gi haksang gi phibam soksinkhre haina Sanjoy Gandhi postgraduate Institute of Medical Science Lucknow na haikre expert consultant singna ma ki phibam yamna kupni yengsinduna leidi mak sor honbada aruba phibam oirakibadagi non invasive ventilation da thamli haina hospital aduna thokpa statement aduda haiki masai sei March fuga mapan suraba Kalyan Singha Rajasthan ki government ju oirami infection ama amasung wakhal tabagi sang nemlakhibadagi July 3 gi numidang wairamda ma hospital adugi ICU da laying sa tharakhibani hana mahak Lucknow gi Dr. Ram Manohar Lohia Institute of Medical Science da laying lami haina spali atopa pawman malem gi khwaidi gi ina khunba Jeff Bezos mahak masa gi rocket space da satlure planet asigi mathakta ina khunba miyoi punamakta gi khwaidi gi na ina khunba job Bezos na Blue Origin gi ahanba mi tongmu mission na ngasi leba po punumita minute khara space da laikre madu elite touristing da aroiba ngamkhai ado yauba ngamanana ba pandam thamliba nauriba industry amagidamak maru eba mikup amane spaceship aduna garman line yauna pai khiba masum amuk halakhiba minute 10 gi khongsat adugi matungda nongchup thangba Texas ki marubumi aduda spaceship aduna takhrabagi tungda Bezos na capsule asigi manungda yamna nungaiba miyoi singi group ama laiki haiki landing site aduda makhoibu unaba lakhiba imungi miyoi singa member mari gi crew aduga nungaiba phongdoknakhi haina spaw sina makhatana phongdorakli makha tharakpoina topa paw kharana mu singninkhai beda truck ama amang ata thokre national highway 38 Imphal Jiribam lambida ngasi cement puduna sanglakpa truck ama Tauksem police station konba nungdalal mayar khanghauduna singdagi nungjaw tarakpadagi truck ama amang ata thokhibani hari truck adugi body amadi oi thangbagi cabin gi sarukta nungjaw singdagi tasilakpadagi akai atoi thokhibaga loinana cement bora kayasu laimaide takhi hari mafam adu haujik nong leptana tabana lambi da lakpa gari mayam truck aduna lambi mayai da thingjinduna laibadagi satpa yadana lairi man sprang tekpadagi gari edu thaubu yadana lairi marasida haujik Tamenglong district ki area ra nong kana taba maramna national highway asigi lambi su drain laitabana maram oiduna lambi mayai da ising sele masida natana masida singning khaibada yarakpa lainangna gari thauriba driver singda khudongsa da bakya mayok na hale so haidi atopa pawamana parliament proceeding da apan ba pirakpa bu CM na condemn tokre ngarang dagi haukiba parliament mifam gi proceeding da opposition gi maikedi gi apan ba pirakhiba bu minister N Birena condemn tokre Parliament ki monsoon session asida central government na leba asigi miyam maru oina weaker section singi manung saliba laumi sing schedule tribe schedule caste amasung OBC na singbusing na Prime Minister Narendra Modi gi lising makhada kanaba pigadaba maru oiba bill sing introduce taunaba honarapada opposition gi maikedi gi apanba masida yetkhai thingai ba piduna ayet ba pinana ba honarakpani hairi Chief Minister na makhata na hai leba asigi puwari da ahan boina Narendra Modi gi lising makhada pangthokiba ma ki cabinet reshuffle da nupi sing OBC schedule caste minority sing amasung North East ki miyam da priority piki Prime Minister na maru eba bill sing asibu ma ki anauba cabinet minister sing da introduce taunaba honarakpagi proceeding da opposition na ayet pa pirakhiba si tasingnamak lebak thibani haki karigidamak Pegasus leak singi report ki matang da hanana puthorak traga haujik da parliament ki monsoon session haugadaba nong mata ngairaba matamna puthorak liba kari ki no haina sangki
ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐꯒꯗꯕ ꯕꯤꯜꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯈꯪꯕꯗꯒꯤ ꯊꯑꯣꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯑꯈꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯄꯟꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯤꯡꯅꯍꯜꯂꯦ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯕꯤꯜꯁꯤꯡ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄꯥꯁ ꯇꯧꯅꯕꯒꯤ ꯊꯕꯛ ꯅꯤꯡꯊꯤꯖꯅ ꯆꯠꯊꯕꯗ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯑꯄꯤꯜꯁꯨ ꯇꯧꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯖ ꯚꯋꯟꯒꯤ ꯄꯣꯁꯠ 5ꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯔꯥꯖ ꯚꯋꯟ ꯏꯝꯐꯥꯜꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ GSM Establishment to 2020ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯚꯦꯀꯦꯟꯁꯤꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯁꯠ 5 ꯃꯦꯟꯁꯤꯟꯅꯅꯕ ꯗꯥꯏꯔꯦꯛꯠ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ employment exchange-singna sponsor taurakpagi matungina temporary basis-ta recruitment pangthokduna mentiongadaba posting aduda office assistant ama graduate natragana manaba driver ama class 10 pass tawbaga loinana sahi 5 gi driving experience cook ama class 10 pass tawbaga loinana hiramsida experience lairaba grade 4 class 10 amasum khidam tagar ama class 10 ni hairi लौगदरीबा पोस्ट 5 अमा अनरिजर्व ngakthani haibaga loinana लौबगी मवोंगना पोस्टिंग असिगिदमा रिक्रूटमेंट एग्जामिनेशन पांगथोकनी हाइरि पोस्टिंग असिगिदमा अप्लाई तौनिंगबसिंगना मथंग थागी 10 फावबगी मनुंगदा मखोयगी ममिंगसिंग एम्प्लॉयमेंट एक्सचेंज सिंगदा स्पॉन्सर तौहलकदबने मसिगी मतुंगदा स्पॉन्सर तौरकलबा मियोयसिंगना राजभवनगी वेबसाइट www.rajbhan-manipur.nic.in amukan haijage www.rajbhavan-manipur.nic.in dagi natragana rajbhavan gi secretariat ki original exchange card puraklaga laurabi yagani sohari aduga mensiliba form sing aduna self attendance certificate document marks na singbuga loinana August 10 ing singani kunga mathoi fawgi manungna pisilakadabani haina spali अतोप पाव अंगांग अमा किडनैप तौरगा था निपा लोसिंदुना थमलंबा नुपी अमा जेल थाजिंख्रे सेरौ अवांग लैखाइदगी हौजिंगना कैसामपत लैमजम लैखाइदा लैरेबा निंगथौजम रोशन सै कुनगुमदो अपोकपा एन एबोमसाना माकी पिकलिबी मसा नुपी अंगांग अमा ममांग सहीगी नवेम्बर 12 इंग्लिसिंगनिगे कुंदा किडनैप तौदुना पुखरे हाइब रिपोर्ट अमा तौरकपदगी सिंगजमै PS ना रजिस्टर तौदुना लखटपा केस अमागा मरी लैनना फादुना पुलिस कस्टडीदा थमनखिबा थाउदोकसिदा सिएनबनी हाइब नुपी अमा CGM इम्फाल वेस्ट ना जेल दा थाजिंख्रे ngasi kona jail da thasingkraba nupi adugi maming khoisnam sangita LS naubi sei kuntraga manga mapuroiba KS biramni kawi waithau sangom sangdagi haujingna singlungkok makhali kaida leibane sohari report asigi matungina police ki maikaidagi thanipa longgi mamangna kidnap tawduna pukhraga losinduna thamnakhibani hairiba angang asigi khongol lirakpada senariba nupi ase angang asiga konana tha asigi 13 ki numidang pung 8 makhairom tarakpada tarasuba asam rifles ki team amagi matengdigi sangangai mafam amadagi fagat fangam khibani hairi loinana angang adubu mangondagi rescue toroba matungda rims ta medical examination tawkhibaga loinana mathau taba thabak sung lokhatkhi aduga faraba nupi asibuna mathangi numita court putholaga ngarang fawa police custody remand lauthaduna thamnakhibani माकी पुलिस कस्टडी रिमांड की मतम ngarang loiraduna duty magistrate putholaga माकु मखा ताना ngasi फावगी नुमित निनी gi पुलिस कस्टडी रिमांड अमुकसु लौथखिबनि हारि अदबो ngasi माकी पुलिस कस्टडी रिमांड की मतम loiraduna सिंगजमै PS की मैकेदिगी माकु जुडिशियल कस्टडी रिमांड प्लेयर तौरदुना पुथोरखिबदा कोर्टनसु अयाबा पिरदुना माकु मथंग थागी अहुम फाव जुडिशियल कस्टडी रिमांड तौखिबनि हारि Panbayabadi pikliba nupi masa asiga ma kahanadagi khangnarakpagi khudong saba lauraduna magna sing mathak pisum haw ground leiba asanba ka amada leiringaidagi hauna angang asibu puraga satkraba matung thani pan chupna losinduna thamnakhibani hairi angang asibu magna sangnaba matam asigi manungda khabai soigi asanba ka amada su magna hazira suduna leiringaida mama masani haiduna leiminaramkhi masigi matungda sakpi karongda leiba angang asigi mari mata amagi manaktasu satluraga halakpagi lambida combine team na fakhibani hairi adumoinamak maki maikidigi angang asi COVID-19 pandemic na maram oiraduna school satpa phangdabadigi makna puduna satpani haba wafamsu police ta phongdorakhi haina
पाउसना मखा ताना पल्ली अतोप पाव मना मरम चादना इरेंद्रोबु NSA दा डिटेन तौबगी कैंपेन्सेशन तालकले सुप्रीम कोर्ट ऑफ इंडिया ना मणिपुर गवर्नमेंट नोटिस इशू तौखरे सुप्रीम कोर्ट ऑफ इंडिया की जस्टिस DY चंद्रचूड अमसुम जस्टिस MR साना ngarang इरेंद्रो लैसोम बाबू नुंगथिल पुंग मंगा फावबगी मनुंगदा थादोकदबनी हाइदुना पीखिबा इंटरिम ऑर्डर की मतुंगिना मणिपुर सेंट्रल जेल सजिवादगी थादोखरबसु ngarang एपेक्स कोर्ट असिना माकपो NSA दा डिटेन तौबगी मयोगदा फाइल तौरक्लिबा केस असिगी हियरिंग ngasi pangthokani haikibagi matungina ngasi pangthokladuna case asigi respondent sing oibadi yauriba Imphal West district magistrate amasum atopa official amagi mathakta sayol anigi manungda pakhum pirakadaba notice issue tawkhre Erendro Laisum Babu me 13 English ngani kungi mathoi Imphal West ki district magistrate TS Kiran Kumar thokiba order amagi matungina numit adudagi National Security Act NSA da detain tawduna thamlakibani adubo district magistrate ki detention order asibu maki apokpa L Raghumani na petitioner oidun apex court asida writ petition criminal number 266 of 2021 file torakibani loinana ngarang makha tana case asi supreme court na lokhatuna khannarakpada Irendrobu case asigi interim order ama piduna thadok halaga ngasina case asigi mapung oiba hearing sathanabagi matam lepkhibani haina spalli makha satharak poina to papaw amana ambulance tharaga posai puramba ben ama Chusampur police na fare hauji COVID-19 laina laisa thengnanaba laingangna containment zone amadi curfew na singba lauthoktuna yumdagi mapan thoktanaba lairiba saira asida miyai kharana maruti ben amadi alto car na singbada ambulance ki sticker napsilaga lanai gi posi puthok pusin toramba gari khara Chusampur police na fare hari gari driver sing aduna curfew gi athing mamar asida Imphal ti dimlambi amadi Chusampur town manungda gari da ambulance ki sticker napsilaga hospital gi pot puthok pusin puba sasinaraga lanai gi posi puthok pusin tawri habigi paw phangbadagi Chusampur police na tongan mafam singda asat awok check tawbuda gari ahum adu phaba ngamkhibani hari loinana gari sing aduda naplamba ambulance thab sticker sing adu lokthokre haina sphongdorakli loisilak point state sigi wangbra thokpa paw khara myam na khapsaramge president lai khurumba ki thabak sa tharingai da rocket attack sa tharakhre Islam lining satpasingi khwaidagi chawba kumai ama oiriba Eid al-Adha gamari lainana ngasi Afghan gi presidential palace ta president Ashraf Ghani amasum atopa leader singna lai khurumagi thoram pangthoklingai da yamdrabada rocket ahum kapsinduna attack sa tharakhre haina spalli atopa paw amana susi na khwaidagi thajaba yanwin laikhidre Myanmar miyam gi lusingbi Aung San Suu Kyi na khwaidagi hena thajaba mi amasu oiriba democracy campaigner Yan Win as ngasi jail da COVID-19 maram oiraga sikre haina authorities singna phongdorakhibaga loinana mak laikhidabada Myanmar gi miyoi kyana lambi da tholoktun awaba phongdokre su haina palli atopa paw manamu school hangna ba thorang tawbu yaragani COVID ki case yamna leitaba mafam sing amasum positive ki rate sada manga gi makhada leba district sing gi school sing amu hana hangna ba thorang tawbu yaragani haina AIMS ki director Dr. Randip Guleriana phongdokre mana makhatana haikibada mafam amada positive ki rate asi sada manga gi makhada leiba taragadi school hangdona ba thorang tawbu go loinena district sing aduda angang sing school karangna ba mawong kaya thokna khaidokpa yai adubu kariguma COVID ki laisat asi hengalaknabadi amukhana school sing adu lephanba yai angang singdi school singi maru oibadu khanganana ba masu makhoi bu hen afaba purakna ba school sing amukhana hangdok pa haibasi tangai fadabani COVID ki laisat asida angang singda hena akanba saitheng phangbagi mami leite matam sangna school sing thong londuna lakpa asina angang singda akaiba kaya piri maduna school sing asi COVID ki sana kanglon sing ngakna hangbagi tangai fadabalai online amasum offline anigi khenaba kaya sulai hairaduna internet ki khudong chaba watpa mafam singda offline gi mathau taba kaya su laidi haina phungdorakli losilak poina hauji leba wathok oiriba pawamana cell phone hacking gi case ka mari lenana home minister Amit Shah pham thadok hanana ba prime minister Modi da taksinkhre
लेबा वाथोक ओइरबा सेल फोन हैकिंग केस के मरी लेनना यूनियन होम मिनिस्टर अमित शाह खुदक फम थादो होनरबा कांग्रेस पार्टी ना प्राइम मिनिस्टर नरेंद्र मोदी दा अकन मौन तक्सिनख्रे हाइना एजेंसी की पाउना फोंदोरकली लोकसभा की कांग्रेस एमपी ओइरिबा पार्टी सिगी लुसिंगबा केसी बेनुगोपालना ngasi maki Twitter thagalakpa message ta Israel lebaki surveillance software company Pegasus na puthokpa anawa makhalgi cell phone singda yawba software illegals amadi unconstitutional oiba mongda hack tawagi case ta tumina leisilli haiduna pham thadok hananaba prime minister da move tawbuni haina agency gi paw aduna su makhatana phongdorakli अदो मैम हौजिक ओइनदि पाउसि मतंग से लुसिनजरगे मसुम पाथोक सखि बिसदा सोखि बलान खि बियारस मैम नंग पिगनि अनौब इ पाउसिंग लेबगा मैम दा अपडेट पिजरके मैम पाउ ngमिनसि हाइनसु मणिपुर टॉप चैनल गी मेकेदि थमजरी एंड थैंक यू